फीडबैक चैनल ना ताबीरिबसिंगबो इकाई खोमना जबगलोइना ngasi December ge tang tara ingkumja lising ani kon mathoi irai numit ki khomjinba pau lobirasi India gi Chief Defense Staff General Bipin Rawat na laikhidabada China, Britain, Russia, France amasung malem ge leibak kaya marumna nungaitaba phongdokhre General Bipin Rawat na Kashmir amasung China gi line of actual control da Indian Army gi lusingba oina yamna maru oiba thodang kaya su lorami Bharat ta leiba American Embassy na nungaitaba phongdokladuna haiki madudi General Bipin Rawat na Indian Army gi puari da ahongba kaya puraklami loina na America amasung Bharat ki defense ki marida matam pumbada achoba thodang kaya su lorami Port ki mamal hengatpa farmer sing ki demand sing amasung ngamkhai da ungkhatnaba issue ki matangda Congress President Sonia Gandhi na Modi Sarkar da akan bawapam thamkhiba ka loinana agriculture sector amasung ngamkhai gi phibam gi matangda thengnariba issue sing parliament ta khananaba mahakki party na taksin gani haina phongdokhre Congress Parliamentary Party CPP gi meeting da party gi MP sing da wangang bada Sonia Gandhi na Nagaland da micham taramari hatki bagi matangda thamoi sokna nungai taba phongdokhi amasung laikhidraba singi imung manung singda athuba matamda achumba wayel bichar phangan tabani haiki hojik chathariba parliament ki ningtham mifam gi ahoba numita Rajya Sabha ki Deputy Chairman Haribansh Narayan Singhana Parliamentary Democracy gi chatna kanglon wangmada anova farm law ahum voice vote ta handokpagi ayaba pikhibadugi mayokta yaningdaba phongdokluba opposition MP kayagi manungda Rajya Sabha gi rules of proceedings mamutana khanglaba opposition MP Taranithoi kakpu atamnana tanthokibadu leibaki constitution semdoknaba Narendra Modi gi aron balalungni haina Communist Party of India CPI Manipur State Council gi chairol amana phongdorakli Assam gi Gwalpara district ki Rangjuli hariba mafam aduda samulamsana khungangi miyoi ani halamre reserve forest area dagi thorakiba samulamsa singduna lomi singi labukta mangta khanba kayasu thokalibani khunja sing aduna ngakthoknaba honabada thodok adu thokhibani hairi laikhidraba miyoi ani adugi ming Mohini Mohan Basumatari masagi chahi kunmari amasung Jamini Khaklari masagi chahi yangkai nitoi ni haina pau asina makhatari Armed Forces Special Power Act aspa Manipur gi punna lauthokkinaba Kendra Sarkar da taksin kre makhatana su Kendra Sarkar da taksin khigani haina Manipur gi Chief Minister N Biren na phongdorakli Manipur gi Jawaharlal Nehru Dance Academy da pangthokkiba launching of involving public aspiration in party manifesto Thauram pangthokpada paumisingna hangba wahangi paukum piraduna wapamasi phongdokkibani Nagaland gi Mon district ki thodokta Manipur lainga ki maikai dagisu yaningdaba phongdokkiba laikhre haina pau asina makhatari Tamil Nadu gi Chief Minister MK Stalin na Chief Defense Staff General Bipin Rawat amasung helicopter crash ta laikhidraba miyoisingda shraddhanjali katkre GST amok nauhonana 5% dagi 12% phawba helaba yare hairi anoba chahi dagi pochai gi mamal amuk atiapakna helaragani micham praja gi punsida achouba chaitheng ama amuk nauhonana thenglaragani Writer Union Imphal na sinduna lakliba December gi tang 13 gi nungthil pung ama tabada Ahmed na iba lairik ani yekraba mai wari macha lairik amasung pangal chanura laktagi saknai rabi pangal nupi kharagi wari Manipur Hindi Parishad Imphal gi holda achamba thawram amada fonglagani hairi Numit asigi pungkham asimaktada Manipuri Literary Association Mala Jiri nasu mathakki lairik ani asi Conference Hall PNB Building Jiribamda phongani hairi Thauram aduda I Binod President Manipuri Short Story Society India na athoiba mithunglen oigani Dr. Chandam Kamal Advisor Malana Thauram mapu amadi Abdul Hamid Kamini Kumar Awadi amasung K Babaton Vice President MSP Jiri na akhanaba mithung oigani hairi Sanabungi pau
मिनिस्ट्री की मीटिंग मखादा 2022 की फेब्रुआरी की तांग मंगादगी तांग 13 फाउबा हरियाणा दा पांथोकदौरिबा मरीसुबा खेलो इंडिया यूथ गेम्स सरुक यारुनबा मणिपुर की चाही 19 मखागी नुपी मचागी फुटबॉल टीम डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स ना लाउथोखरे। साउथ कोरिया ना युम्बु ओइदुना दोंगहेदा चथरिबा एशियन चैंपियनशिप ट्रॉफी इंडिया की नुपी हॉकी टीम की प्लेयर अमा कोविड-19 पॉजिटिव ओइखिबदगी साउथ कोरिया गा सानगदबा मैच अदु कैंसिल तौखरे। एशियन हॉकी फेडरेशन की वारोल अमना हाई टीम इंडिया की मेंबर अमा रूटीन ओइना कोविड-19 की टेस्ट तौबदा पॉजिटिव ओइरे मरम अदुना युमसकेच नुमित की नोंथिल पुंग 3 साउथ कोरिया अमदी इंडिया गा सानगदबा मैच अदु कैंसिल तौखिबनी। पाउ लोइजरे फीडबैक चैनल ना ताबिरिबा सिंगबो अमुक हन्ना इकाई खुमनजरी अमसुंग चैनल असिबो लाइक शेयर अमदी सब्सक्राइब तौबियो।